Kuki-singgi anauba lalong, Sisipurda tokhaiba laingaki mami tahandaure. Sisipurda laingaki loisang-sing irai khudingi suti oigadabane mahiroi-sing. Haukiba me ahumdagi state asida thokliba irang asigi makha tarakpa oina. Kuki-singna tokhaiba laingak tanduna lakiba asigi anauba lalong ama oina. Churachandpurda laiba state laingaki loisang khudingmak irai numit khudingi suti thagadabani haina. Joint Student Body JSB Churachandpurna phongdokre. Mari lainaba authority natraga laingaki ayaba amata yaudana school, college, DC office, SP office, JDO, ADC na chingba loisang singbo irai numit khudingi suti ohengadoriba sina district asida tokhaiba laingak ama laibagi mami tahananaba yamna kanna hotnare. Joint Student Body gi Information and Publicity wing na thadorokpa cherol ama na hai Manipurda thokliba irang asina maram oiraga Churachandpurda leriba miyamgi punsigi hiram khudingmakta chauna akaiba pire. Irang asida laikhidraba Kuki gi haksang kaya Churachandpur Medical College ki mokta lairiba se khakta natana Imphal gi RIMS, Jenims amade atay hospital singi mokta lairiba ne. Adubo hairiba haksang sing ase haujik fauba masak khangdokpa ngamdana laire. Haujik oiriba phibam ase malem gi laimaidagi Kuki sing muthatna bohonaba ne. Asiguma chiraba tanfam asida Churachandpurda mahai masing tamba yauna mahausagi punsida hanjilhanaba yamna kanna honare. Asigumba phibam asida district asigi miyamna thengnariba awaba se state amadi central government na mamutana khanganabagi khongjang sing mathang manau naina sathanaba haukiba August 19 da JSB gi oiba apunba warep kaya marum lauke warep sing adugi manungda district asida leiriba Manipur laingaki institution pumnamak irai numit khudingi suti oinaba yaure. Maram asina warep asi district asida leiriba mari leinaba authority khudingmakna ayat apan laitana yagadaba ne. Masibu indabadagi thorokpa thoganingdaba thogdoksing adugi teksak masa-masana pujagadabani hainasu cherol asina makha tare. Ningsingba yabade haukiba me ahumdage state asida maitai amade Kuki gi marakta achauba irang thoroktuna yum kai mai thanabada natana misi mina kaya marum thokrabane. Masigi tungda Kuki miyamna laingaki mayokta lan haubada natana maitai singi mathaktasu ka henba thawong sathaduna lakhibane. Miyam khakta natana Kuki gi MLA taranasu ifongfong na state asida tokhaiba laingak separate administration PB naba ayiba cherol thadorokiba laikhrabane. Cherol thadokpada natana MLA sing asina Delhi da satuna center gi lusing basing amasong awang nongpo ki tongan-tongan ba state sing gi lusing basing unaduna taksin khiba laikhrabane. State asida center gi lusing basing lakpa matamda so state laingak ki lusing basing Imphal da unaram laga Churachandpur da satuna Kuki gi lusing basing tokhai na unabagi thawong sathaduna laklibane. State asida central force lak ama hena thajin khrabaso irang asi tha manga hena sangthaduna nakalani da khaibung tanabagi phibam da haujiksu adumak lairibane.